ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯀꯤ ꯁꯛꯍꯦꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯔꯣ ꯊꯝꯕꯥꯜꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯊꯔꯣ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯝꯆꯦꯠ ꯍꯦꯛꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯉꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯄꯥꯠ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯉꯥ ꯐꯥꯕꯁꯨ ꯇꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯈꯔꯅ ꯂꯥꯏꯊꯣꯛꯏ ꯍꯥꯏ, ꯈꯔꯅ ꯃꯤ ꯆꯥꯕ ꯂꯥꯏꯔꯦꯟ ꯂꯩ ꯈꯔ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅꯤ ꯈꯛꯇꯤ ꯅꯨꯡꯇꯤꯒꯤ ꯄꯥꯠ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯔꯕꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯎꯄꯥꯏ ꯂꯩꯇ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯊꯥꯔꯤꯛꯊꯥꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯤꯉꯩ ꯃꯇꯝꯗ ꯃꯁꯛꯇꯤ ꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯥꯔꯤꯛꯊꯥꯕꯨ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯇꯣꯛꯂꯒ ꯃꯃꯥꯏ ꯅꯣꯛꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯔꯤꯛꯊꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯇꯞꯅ ꯀꯧꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥ ꯑꯃꯨꯛ ꯅꯣꯛꯈꯠꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯊꯥꯔꯤꯛꯊꯥ ꯃꯁꯥꯗꯨ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯏꯔꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗ ꯂꯥꯏ ꯂꯩ ꯍꯥꯏꯅꯕ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯍꯦꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯈꯔꯗꯨꯅ ꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯝꯗ꯭ꯔꯤ꯫ ꯊꯥꯔꯤꯛꯊꯥ ꯊꯣꯡ ꯍꯥꯡꯂꯝꯗꯕ ꯑꯗꯨꯗ ꯈꯪꯂꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯊꯥꯔꯤꯛꯊꯥ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯅ ꯐꯖꯅ ꯊꯅꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯑ ꯃꯥꯜꯂꯤꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥꯁꯨ ꯐꯗꯤ ꯑꯃꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯊꯥꯔꯤꯛ, ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ? ꯅꯪꯅ ꯍꯦꯜꯂꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯌꯥꯝꯁꯨ ꯌꯥꯝꯗꯦ꯫ ꯍꯌꯦꯡ ꯑꯁꯤꯈꯛ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯊꯥꯔꯤꯛꯊꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯆꯥꯗ ꯆꯩꯈꯩ ꯆꯩꯔꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯞꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯅꯤ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥꯁꯨ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯗꯨꯗ ꯊꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯔꯤꯛꯊꯥꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯊꯔꯣ ꯊꯝꯕꯥꯜꯗꯨ ꯌꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ, ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯥ ꯃꯊꯟꯇ ꯄꯥꯠꯇꯨꯗ ꯀꯨꯝꯕ ꯇꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅ ꯈꯜꯂꯤꯕꯗꯨ ꯈꯪꯕꯅ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯑꯅꯝꯕꯅ ꯃꯆꯥꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯅꯨꯡꯇꯤꯒꯤ ꯄꯥꯠ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯔꯤꯛꯊꯥꯗꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄꯗꯨ ꯈꯔ ꯊꯦꯡꯅ ꯆꯠꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯊꯦꯡꯉꯦ ꯈꯟꯅ ꯃꯁꯥꯗꯨ ꯇꯍꯥ ꯇꯍꯥ ꯄꯥꯠꯇꯨꯗ ꯀꯨꯝꯂꯛꯄꯅꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯄꯥꯠꯇꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥꯗꯤ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯔꯦ ꯄꯥꯠ ꯑꯁꯤꯗ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯀꯨꯝꯂꯛꯇꯕ, ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯃꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯝꯕꯗꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯔꯤꯕꯅꯤ꯫ ꯊꯥꯔꯤꯛꯊꯥ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯛꯂꯞꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯅꯍꯥꯛꯄꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯀꯨꯝꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ, ꯏꯇꯥ, ꯀꯨꯏꯗ꯭ꯔꯤꯌꯦ, ꯏꯇꯥꯁꯨ ꯄꯥꯠ ꯑꯁꯤꯗ ꯍꯦꯛꯄ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ꯭ꯔꯣ? ꯊꯥꯔꯤꯛꯊꯥ ꯅꯣꯛꯂꯒ,
ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ, ꯑꯗꯣ ꯏꯇꯥꯗꯤ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯣ? ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ, ꯃꯥꯅꯦ, ꯅꯍꯥꯟꯈꯩꯗꯤ ꯃꯥꯝꯃꯒꯤꯗ ꯂꯩꯔꯨꯏ, ꯑꯗꯣ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯀꯨꯝꯂꯛꯑꯗꯕꯅꯤ, ꯏꯇꯥꯒ ꯄꯨꯟꯅ ꯍꯦꯛꯃꯤꯟꯅꯁꯦ꯫ ꯊꯥꯔꯤꯛꯊꯥ ꯃꯇꯣꯝꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥ ꯑꯃꯒ ꯍꯦꯛꯃꯤꯟꯅꯔꯅꯤ ꯈꯜꯂꯨꯕꯗ ꯊꯥꯔꯤꯛꯊꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥꯔꯤꯛꯊꯥꯒ ꯅꯨꯄꯤ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜ ꯄꯨꯟꯅ ꯍꯦꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯇꯩꯅꯗꯤ ꯃꯦꯝꯆꯥꯗ ꯅꯆꯥꯅꯨꯄꯤꯗꯨ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯂꯤ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯃꯆꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯃꯇꯧꯗꯤ ꯎꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯔꯤꯛꯊꯥꯗꯨ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯃꯇꯥ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯝꯂꯅꯤ ꯈꯟꯕꯗ ꯊꯥꯔꯤꯛꯊꯥꯗꯨ ꯅꯤꯡꯗꯣꯟ ꯄꯣꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯔꯤꯛꯊꯥ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯠ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯊꯦꯡꯅꯈꯤꯕꯤ ꯃꯇꯥꯗꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯤ ꯀꯩꯗꯧꯔꯦ ꯏꯇꯥ? ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯇ꯭ꯔꯗꯤ? ꯑꯩ ꯏꯇꯣꯝ ꯍꯦꯛꯄꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯉꯁꯤꯁꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯑꯩꯗꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯉꯔꯥꯡꯗꯣ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕꯅꯤ, ꯉꯁꯤꯗꯤ ꯂꯥꯛꯑꯁꯤꯗꯤ, ꯀꯥꯟꯅꯗꯦ, ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯄꯥꯠꯇꯨꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯊꯔꯣ ꯊꯝꯕꯥꯜꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯍꯦꯛꯄ ꯌꯥꯕ ꯈꯔ ꯍꯦꯛꯂꯒ ꯃꯌꯨꯝ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯄꯥꯠꯇꯒꯤ ꯀꯥꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯗꯤ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯥꯔꯤꯛꯊꯥꯅ ಮಿಯꯦꯡ ꯍꯦꯛ ꯇꯥꯝꯈꯤꯕꯒ ꯄꯥꯠ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯊꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯄꯥꯠ ꯑꯁꯤꯗ ꯁꯥꯊꯣꯛꯄ ꯊꯋꯥꯏ ꯑꯃꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯀꯤ ꯑꯈꯪ ꯇꯣꯏꯅ ꯄꯤꯕꯅꯤ꯫ ꯈꯨꯖꯤꯟ ꯈꯨꯅꯥ ꯊꯣꯛꯇꯅ ꯁꯤꯕ ꯅꯥꯕꯁꯨ ꯌꯥꯎꯈꯤꯕꯅꯤ, ꯑꯗꯨꯅ ꯀꯤꯅꯗꯨꯅ ꯀꯅꯥꯃꯠꯇꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯅꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯊꯥꯔꯤꯛꯊꯥꯗꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯇꯣꯏꯅ ꯀꯨꯝꯂꯛꯈꯤꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯊꯥꯔꯤꯛꯊꯥꯗꯁꯨ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯤꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯔꯁꯨ ꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯕ, ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯍꯧꯅꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯤꯁꯤꯡꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯀꯤ ꯑꯈꯪ ꯇꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯝꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯌꯥ ꯍꯦꯟꯕꯁꯤꯡꯅ ꯊꯥꯔꯤꯛꯊꯥꯅ ꯀꯨꯝꯕꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯃꯈꯣꯏꯅ ꯀꯨꯝꯕꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯁꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯨꯝꯕꯒꯅ ꯑꯀꯤ ꯑꯈꯪ ꯇꯠꯇꯅ ꯄꯤꯔꯒ ꯊꯥꯔꯤꯛꯊꯥꯅ ꯀꯨꯝꯕꯗꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯁꯦ ꯋꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯊꯥꯔꯤꯛꯊꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯥꯡꯗꯣꯛꯂꯒ, ꯍꯩꯃꯥ, ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕꯣ? ꯈꯨꯟ ꯄꯨꯝꯕꯁꯦ ꯋꯥ ꯂꯥꯎꯔꯕꯅꯤ, ꯊꯥꯔꯤꯛꯊꯥꯁꯦ ꯉꯥꯎꯔꯤꯔꯥ, ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ꯫ ꯄꯥꯠꯇꯒꯤ ꯍꯦꯛ ꯀꯥꯔꯛꯄꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯄ ꯃꯤ ꯌꯥꯝꯅ ꯎꯔꯦ ꯍꯥꯏꯕꯅꯤ, ꯃꯔꯛꯇꯒꯁꯨ ꯍꯦꯛ ꯅꯣꯛꯏ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯧ ꯅꯍꯥ ꯑꯃꯗꯨꯅ ꯑꯃꯨꯛ, ꯀꯩꯅꯣ, ꯑꯩꯗꯤ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯒꯇ ꯇꯥꯏ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥꯒꯤ ꯃꯔꯝꯗ ꯑꯃ ꯄꯨꯜꯂꯤ ꯑꯅꯤ ꯄꯨꯜꯂꯤ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯅꯤꯝꯐꯨꯡ ꯉꯥꯡꯅꯕꯗꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯈꯟꯕꯗ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯦꯝꯆꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯃꯍꯥꯛ ꯎꯕꯗ ꯃꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ
ꯃꯦꯝꯆꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒ ꯈꯠꯅꯔꯒ ꯃꯆꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯁꯟꯗꯣꯛꯄꯤꯕ ꯇꯥꯔꯦ ꯈꯜꯂꯒ ꯈꯥ ꯆꯤꯛꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯊꯥ ꯃꯍꯥꯛꯅ ꯍꯦꯛꯂꯨꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯟ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯃꯥ ꯃꯦꯝꯆꯥꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯒꯦ?" ꯊꯥꯔꯤꯛꯊꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ, "ꯏꯕꯦꯝꯃ, ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯇꯥꯔꯨꯔꯒ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯃꯥꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯃꯤ ꯈꯠꯅꯕ ꯁꯣꯏꯗꯦ." ꯊꯥꯔꯤꯛꯊꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ-ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯞꯅ ꯃꯃꯥꯗ, "ꯀꯔꯤ ꯋꯥꯅꯣ? ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥꯅ, "ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯃꯊꯧ ꯂꯩꯇꯕꯗꯧꯅ ꯑꯩꯅ ꯄꯥꯠ ꯆꯠꯄꯗ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕꯗꯤ? ꯑꯗꯨꯒ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄꯁꯨ ꯅꯠꯇꯦ. ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯐꯝꯗ ꯏꯇꯥ ꯑꯃꯒ ꯊꯦꯡꯅꯩ, ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯅꯤ." ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯍꯦꯟꯅ ꯑꯗꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯃꯥꯅ ꯈꯪꯂꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯒ ꯂꯩꯐꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯅꯣꯡꯃꯇꯗꯤ ꯆꯠꯂꯨꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯌꯦꯡꯃꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯗꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ-ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯊꯥꯔꯤꯛꯊꯥꯁꯨ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯤꯛꯊꯥ ꯃꯇꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯪꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯗꯨ ꯃꯤ ꯂꯩꯅꯗꯕ ꯀꯨꯏꯕꯒꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯪꯅꯕ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥꯅ, "ꯏꯅꯦ, ꯀꯩꯅꯣꯝꯇ ꯍꯪꯒꯦ." ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥꯔꯤꯛꯊꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ, "ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯊꯥꯔꯤꯛꯊꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯈꯨꯠ ꯊꯤꯜꯂꯒ, "ꯑꯁꯤꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯔꯥꯏꯗ ꯆꯠꯈꯤꯕꯒꯦ?" ꯊꯥꯔꯤꯛꯊꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ, ꯑꯗꯨꯕꯨ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯔꯤꯛꯊꯥꯕꯨ ꯀꯧꯁꯤꯜꯂꯒ, "ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯕꯅꯤ. ꯃꯆꯥꯅꯨꯄꯤꯗꯣ ꯅꯣꯡꯃ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄꯗ ꯄꯥꯠꯇ ꯁꯤꯔꯝꯂꯦ. ꯑꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯗꯨꯁꯨ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯋꯥꯏ ꯑꯣꯏꯔꯝꯂꯦ ꯈꯟꯕꯗ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯨꯗꯤ ꯃꯤꯅꯗꯤ ꯊꯋꯥꯏꯗꯨ ꯎꯔꯝꯂꯣꯏ, ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯥꯏ ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯃꯥ ꯃꯦꯝꯆꯥ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯔꯤꯛꯊꯥ ꯄꯥꯠ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯔꯦ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯇ꯭ꯔꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯃꯆꯥ ꯊꯥꯔꯤꯛꯊꯥꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯤꯉꯩ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯂꯦ, ꯑꯗꯨꯅꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯦꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯇꯕꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯤꯛꯊꯥꯅ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯈꯔ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄꯗꯨ ꯇꯣꯛꯂꯒ ꯃꯌꯨꯝ ꯍꯜꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯗꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯂꯝꯕꯤꯗꯨ ꯊꯠꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯂꯩꯁꯥꯕꯤ, ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯂꯨꯔꯤꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯩꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯅꯤ." ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯅ ꯐꯔꯅꯤ ꯂꯩꯁꯥꯕꯤ, ꯑꯩꯈꯣꯏ ꯏꯇꯥꯎꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯈꯨꯟꯁꯤꯗ ꯍꯥꯏꯅꯔꯤꯅꯤ, ꯅꯠꯇ꯭ꯔꯅꯦ ꯃꯇꯥꯎ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ
ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯊꯥꯔꯤꯛ ꯊꯥ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯊꯩꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯂꯝꯕꯤꯗꯨ ꯊꯠꯆꯤꯜꯂꯒ ꯈꯨꯝꯗꯕꯤꯒ ꯇꯧꯏꯅꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ "ꯃꯇꯥꯎ ꯃꯌꯥꯝ, ꯃꯁꯤ ꯃꯊꯧ ꯇꯧꯔꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥꯕꯨ ꯐꯥꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯕꯅ ꯍꯣꯠꯅꯔꯤꯕꯗꯨ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯂꯝꯕꯤꯗꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯎꯄꯥꯏ ꯂꯩꯖꯗꯕꯅ ꯀꯞꯂꯒ "ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ, ꯅꯈꯣꯏꯕꯨ ꯅꯆꯟ ꯅꯆꯦ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ?" ꯊꯥꯔꯤꯛ ꯊꯥꯅ ꯀꯞꯂꯒ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯊꯥꯔꯤꯛ ꯊꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯒ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ "ꯂꯥꯎ ꯂꯥꯎ, ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯗꯧꯔꯤꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯁꯥꯊꯣꯛꯄ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯇꯥꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯊꯨꯅ ꯊꯥꯔꯤꯛ ꯊꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤ ꯃꯉꯥꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯁꯥꯗ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯏꯗꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯇꯩꯁꯤꯡꯗꯨꯁꯨ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕꯗ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯁꯥꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯨꯅ ꯅꯨꯡꯁꯤꯠꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯣꯝꯂꯦꯝ ꯃꯪꯂꯥꯟꯆꯥꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯒ "ꯏꯇꯥ, ꯑꯩꯕꯨ ꯅꯍꯥꯛꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯂꯕꯁꯨ ꯑꯩꯗꯤ ꯏꯇꯥꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯞꯂꯤ꯫ ꯏꯇꯥꯅ ꯑꯩꯕꯨ ꯅꯇꯥꯃꯛꯅꯤ ꯈꯜꯂꯕꯗꯤ ꯅꯣꯡꯃꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠꯇꯨꯗ ꯀꯨꯝꯂꯛꯎ꯫ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯇꯦꯡꯊꯥꯈꯣꯜꯁꯦ ꯏꯇꯥꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ." ꯊꯥꯔꯤꯛ ꯊꯥ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯃꯤꯀꯞ ꯐꯠ ꯂꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯀꯔꯤꯃꯪꯅꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯐꯤ ꯑꯃꯅ ꯍꯨꯃꯥꯡꯁꯤꯡꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯊꯥꯔꯤꯛ ꯊꯥ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯔꯝꯗ ꯈꯨꯟ ꯑꯗꯨꯗ ꯑꯔꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯒꯤ ꯃꯅꯥꯗꯒꯤ ꯑꯃꯒꯤ ꯃꯅꯥꯗ ꯌꯧꯈꯤꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯋꯥꯔꯤꯅꯔꯛꯄꯅ ꯃꯃꯥ ꯃꯦꯝꯆꯥꯒꯤ ꯃꯅꯥꯗꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯗꯨ ꯍꯟꯗꯛꯇꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯃꯌꯨꯝꯗ ꯃꯆꯥꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ, ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥꯏꯁꯦ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯑꯁꯦ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯦ, ꯅꯪꯇ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ." ꯊꯥꯔꯤꯛ ꯊꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯒ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯃꯥꯁꯨ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯗꯤ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯋꯥꯔꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯊꯥꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯏꯃꯥꯁꯦ ꯑꯩꯕꯨ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯅ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ꯫ ꯑꯩꯅ ꯑꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯅꯤ꯫ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ." ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯀꯔꯤꯅꯣ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯀꯥꯏꯅꯊꯪꯗ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯊꯧꯔꯤꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯎꯁꯥ ꯑꯃꯗ ꯊꯧꯔꯤꯗꯨ ꯂꯪꯈꯠꯂꯤ, ꯑꯗꯨꯒ ꯊꯧꯔꯤꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨꯗ ꯌꯥꯜꯂꯒ ꯁꯤꯖꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯔꯤꯛ ꯊꯥꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯍꯥꯡꯕ ꯃꯥꯂꯪꯗ
ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯁꯛꯌꯦꯟꯕꯤ ꯊꯋꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯋꯥꯏ ꯑꯗꯨꯅ "ꯀꯔꯤꯒꯤꯅꯣ ꯏꯇꯥ? ꯃꯃꯜ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯃꯄꯣꯛꯄꯨ ꯅꯇꯣꯝꯇ ꯁꯤꯖꯒꯦ ꯊꯧꯔꯥꯡꯂꯤꯕ?" ꯊꯥꯔꯤꯛꯊꯥ ꯀꯞꯂꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥ ꯊꯋꯥꯏ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯨꯅ "ꯏꯇꯥ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯊꯦꯡꯅꯔꯨꯕꯅ ꯑꯋꯥꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩꯅꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯣꯏꯔꯨꯕꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯋꯥꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯦ ꯀꯌꯥꯃꯨꯛ ꯃꯃꯜ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯔꯕ ꯃꯇꯝꯗꯇ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯇꯥꯕꯤꯈꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯏꯇꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ." ꯊꯥꯔꯤꯛꯊꯥꯅ "ꯀꯔꯝꯕ ꯋꯥꯔꯤ? ꯏꯇꯥ, ꯅꯍꯥꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩ ꯁꯣꯏꯗꯅ ꯇꯥꯒꯦ, ꯂꯤꯕꯤꯔꯨ ꯏꯇꯥ." ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯃꯥ ꯃꯆꯥꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯄꯥꯠꯇ ꯀꯨꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯗꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯗꯨ ꯃꯇꯝ ꯀꯔꯥꯏ ꯌꯧꯔꯦ ꯍꯥꯏꯅ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯀꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯗꯨ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯂꯦ꯫ ꯄꯥꯠ ꯑꯗꯨꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯊꯟꯇ ꯇꯍꯥ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯤꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯈꯔ ꯂꯩꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯍꯥ ꯇꯧꯔꯝꯕꯗꯨ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯝꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯥ ꯐꯥꯕ ꯆꯠꯂꯨꯕ ꯅꯨꯄꯥ 3-4 ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯊꯟꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯔꯥꯛ ꯇꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯄꯥꯠ ꯑꯗꯨꯗ ꯂꯩꯕ ꯂꯩꯉꯣꯏꯒꯤ ꯀꯣꯝ ꯑꯃꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯥꯈꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥ 3-4ꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯉꯣꯏꯒꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯄ ꯉꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯈꯩꯗ ꯑꯀꯤ ꯑꯈꯪ ꯇꯣꯏꯅ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯀꯤ ꯑꯈꯪ ꯅꯪꯕꯗꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯀꯨꯝꯂꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯊꯥꯗꯤ ꯅꯨꯡꯇꯤꯒꯤ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯕ ꯂꯦꯞꯇꯦ꯫ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯊꯥꯔꯤꯛꯊꯥ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ "ꯏꯇꯥ, ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯇꯥꯅ ꯅꯤꯡꯁꯤꯡꯕꯤꯕ ꯃꯇꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯗꯪ ꯇꯝꯕꯤꯔꯛꯎ, ꯃꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯪꯈꯣꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯀꯞꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯧꯔꯤ ꯑꯃꯁꯨ ꯌꯥꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯊꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯤꯛꯊꯥꯅ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯦꯝꯆꯥ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯕ ꯇꯨꯡꯗ ꯈꯨꯟꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯧꯔꯒ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯦꯝꯆꯥꯅ ꯈꯨꯟ ꯃꯤꯌꯥꯝꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯄꯥꯠ ꯑꯗꯨꯗ ꯂꯩꯕ ꯀꯣꯝ ꯑꯗꯨꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯁꯨ ꯆꯠꯂꯒꯁꯨ ꯇꯝꯂꯝꯃꯤ꯫
ꯃꯗꯨꯒꯤ ꯇꯨꯡꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯃꯤ ꯑꯇꯣꯞꯄ ꯀꯨꯝꯂꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫